Maru oiba pau Sadong lekta hi laksin khibadagi thiba khangdana lagliba mioi ahum ngasi fawba fangdri mioi tara marina saba navy gi team Imphal da thunglaragani Imphal jiribangi helicopter service lab khiba sina miyam da khudong sadaba kaya mayok nare amadi ISTV ki March channel sandokpa ahan ba mapo kumon thorong pangthokre खुरमजरी मिडियंग ताबिरिबा सिंह ताराम उक्सरी पाव संदोक न पिजरी सतखिबा तांग कुन्निपान द सदोंग लेकता ही लाक्सिन खिबदगी थीबा खंगदना लाक्लिबा निंगथौ खोंखा खुनौदगी एस राजीव एस रोमेन अमदी एन रानी ngasi फावबा मखोइगी असिबा हक्सांग सिंह फंगबा ngamdri नेशनल डिजास्टर रेस्पॉन्स फोर्स अमदी मणिपुर फायर सर्विस यावना मियामना मखोइ अहुमबु थीबगी थबक लेप्तना सथरखिबा अदु मखोइ अहुमगी असिबा हक्सांग हौजिक फावबा फंगदना लैरी मखाताना मखोइ बु थीबगी थबकती कन्ना सथरी सैरक सिदा मियोय अहुंगी हकचांग थीननबगिदमक विशाखापट्टनमदगी नेवी ऑफिसर अनीना लुसिंगबा अरुबा इसिंगदा इरुपदा हाइसिंगबा मियोय तरामरीगी टीम अमा तोंगान तोंगानबा मखलगी खुसु खुलाई सिंगा लोइना ngasi नुमिदांग पुंग निपान मखाइदा विशाखापट्टनमगी नेवल बेसदगी इंडियन नेवीगी अखन्नबा फ्लाइट अमदा नुमिदांग अथेंगबदा इम्फालदा थुंगलरगनी मी थीबगी थबक सथरिबा रेमरैदा केम तौदुना लैरिबा कामजोंगी डीसी केंगू यूरिंगलाना मखाताना फोंदोरकपदा नेवी टीम अदु लाकपगा हयेंग अयुक्तगी असिबा हक्सांग थीबगी थबक सथरगनी हाइरी Adum Jathari. Yeah, we have the sonar imaging machine, which is trying to locate the people under the water, and we are hoping that they will be able to locate where exactly the bodies are. Mokoiji akoina director dagi paul lobasidi mokoiji thadong khare adum anytime mokoiji adum arrive tawrani lungdang dadi may not be possible, but what we have been doing here since the last 2 days is that as soon as the dawn breaks the search has always started, yeah, since early morning and till the sunset the search operation goes on. लैखिद्रब सिंगी मरी मतासु ओइरिबा बिष्णुपुर केंद्रगी एमएलए गोविंदास कोंथौजमना खुदसु खुलागी अवातप लैरबसु अंगंबा थाकता गवर्नमेंट हक्सांग थीबगी थबक सथबदा लौरिबा थौदांगदा थोइदोकना पेंदबा लैते अदुबु असिगुम्बा थौदोक असि मतुंगदा अमुक हना थोक्तनबा लेंगाकना तौबा याबा थबक लौखटपियु हाइखी असिगुम्बा इंसिडेंट से याम तोइना थोकती थोंगवनी अदुबु गवर्नमेंट गी नॉलेज दि लैतमिना इक्विपमेंट लैतबगी प्रॉब्लम खरने अखोइना फेस तौरिसे अदो व्हाटएवर हुजिक तौरिबा सिदे अखोइना पेनबा थोइदोकपदि लैते अदो हुजिक गवर्नमेंट सु सिनबिरि अखोइ नेवी की डीप डाइवर्स मखोई मी 12 ऑफिसर अनी का 13 मखोई हुजिक पोस्टिंग से लोड तौरेना विशाखापट्टनम दा मोइ लागदे आइदी डेड बॉडी सिंग से याम थुना अखोई रिकवर तौब ngangmane na maina thajaba thami aina appeal am khatang sarkar da su tawjaning base asigumba tourist eco park kaina haina basing sida seasonariba nasai ge hi na singba to pa mayama singsi खरा सेफ ओइब्रा ओइदब्रा हाइबागी मसिगे रेगुलेशन अमा तवगदव तवरोइदव हाइबा गवर्नमेंट यंगसिनबिबा अखोगी थोखरिबा थौदोक्सिन अरोइबो ओइहनिंगे मसिनैना गवर्नमेंट दा आइना अपील तौनिंगबसे
अमरोमदा चटखिबा तांग कुन्निपानदा नोंमाइखोंग मापागी इम्फाल तुरेलदा ही लाक्सिनबदगी थीबा खंगदना लाखिबा नोंमाइखोंग मखा लेकाइदगी निंगथौजम थोइबी असिबा हक्सांग फंगबा ngamkhre महाके असिबा हक्सांग अदु ही लाक्सिनखिबा मफम अदुदगी खरा चटलगा लेबा मफम अमदगी फंगखिबनी नंबोल पुलिस स्टेशन की मनुंग सनबा इरेंगबा ममांग लेकाइदा टाटा टिपर अमगी मनुंगदा मियोय अमा सिदुना लेरमले लेखिद्रबा मियोय अदुदी थियाम श्यामो सिंह चाही कुनहुमदोय अपोकपा थियाम श्याम सिंह कइनौ थोंगथक अवांग लेकाइदगिनी मतौ करमना माक सिरमबनो हाइबा खंगबा ngamdri पुलिस ने केस अमा लखतख्रे इम्फाल जिरीबाम की हेलीकॉप्टर सर्विस लेपखिबा असिना जिरीबाम अमदि सिलचर यावना असम की मियोय क्याना इम्फाल द चटननब होनबदा खुदोंसादब कया मायोकनरे मरी लेनबसिंग अथुबा मतमदा हानगुमना हेलीकॉप्टर सर्विस लेहनबा मियोय क्याना पामली हिरमसिगी मतंगदा रिपोर्ट अमा हौजिक नोंजू पंथार नक्सलक्पा यौसलक्पा असिना जिरीबाम तु इम्फाल लंबीदा लंबी थोंगी फिबम चादबा मरम असिना जिरीबाम तु इम्फाल लंबी चप्पा मतमदा जिरीबाम प्रजाना अवाबा कया मायोंगनरिबसि अमुका हन्नम कंटिन्यू तौरगदी चनरगदी जिरीबाम प्रजादा यामना चावना मतेंग ओइगनी मरम अदुना मरी लेनबा अथॉरिटीना अथुबा मतमदा मियेंग चंगबिदुना हारिबि हेली सर्विस असिबु हानगुम महौसागुम चनहनबगिदमक्ता निंगसिंगजरई जिरीबाम प्रजागी माइकैदगी अहम लापदी अखोई लेकाई मियोइसिंगनसु याम हराउजै हाबदी लेकाई खितंग अवनब खरा हादी याम बैकवर्ड क्लास लेब लेकाई ओइबना हादी सिगुम्ब खरा लागदी हेना चौखलकनी हाबगी थाजबा अमगा लोइनाना अखोइगी सानबुंग ओरिबा फील्ड असिबुसु अखोइना मयाम चंगदना मयामगिनी खल्लगा चौखनबनी खल्लगा अखोइना डोनेट तौजबनी अदुगी मतुंगदा हादी मतम खरा सर्विस तौर मतुंगदा मरम खंगदना खंगलेप लेपखिबसि अथुबा मतमदा मुक हवनजनिंगी पौदमजरीबा रोसिमला सागपम ISTV न्यूज जिरीबा अमरोमदा ISTV न्यूज ना फंगबा पाव की मतुंग इन्ना हाना मियाम की इंटरेस्टा मणिपुर लेंगाक ना पवन हंस लिमिटेड हाइरिबा कंपनी अस्तिगी हेलीकॉप्टर सर्विस तौहलंबा अदु हौजिक नीति नियम अमगी मखादा टेंडर पांगथोकलबा मतुंगदा अनोबा कंपनी अमना हेलीकॉप्टर सर्विस असी महौसागुम अमुक मथौ तौहन्नबा अयाम्बा थबक लोसिलकले हाइरी ISTV नेटवर्क संदोकपा मार चैनल की अहानबा मपोक कुमोन लमफेलदा लेबा मार कम्युनिटी हॉल दा पांगथोखरे मार चैनल मैनेजिंग बोर्ड न सिंदुना पांगथोखिबा थौरमदुदा ISTV नेटवर्क की प्रेसिडेंट पी प्रफुलो जनरल सेक्रेटरी KS खोगेन ऑल इंडिया रेडियो इम्फाल की असिस्टेंट प्रोग्राम डायरेक्टर रोबिन्सन सनाते ट्रेजरी डिपार्टमेंट सीनियर अकाउंटेंट ओइरंबा सी हौलेन सुसरुक याखी पी प्रफुलोना मार चैनल असिबु हिंगदबा यादे हाइना कन्न होनरिबा मैनेजिंग बोर्ड की होना जमना चाही अमा टेक तकायदना संदोकपा ngamkhibani tungda makhal mathel kayagi thoram hapchinbagi tangai fadaba leiri ngasi supun hona minaduna mai pakansi haiki program ama semati arajo bidani wilson magi meeting thari atoi ke control ke amang se program to pire delhi ki se program se arajo bidani na waran wilson ke ekoi na ISTV da season ba ko ke local channel se modern 10 si ekoi sinne na ko na ana ko ko waya ko ji quality be si mainly focus on si marginal na ko je ko matanda isai ga to ni ka to film ki sab wali documentary wali interview based program wali cultural activities oiba ekoi ni program si kai kara mayam wali hari bisi ko do ko matanda sel gi paisa ki asu ba thabak leba मालेम की सिनमी सिंह नुमित में देना लापदा मणिपुर के चीफ मिनिस्टर एन बीरेना मणिपुर मिया मरु ओइना सिनमी सिंह याइफा पाउजल पिरकली नुमित असिदा मिपुं खुदिमकना अखोइगी लेबाक अमदि स्टेट असिगिदमक मांगदा सखतनाबा होटनरिबा थबक खुदिमक सखंगदबनी सिनमी सिंह की डिग्निटी लेहन्नबा होनागदबनी हाइकी
North East India Development Party na sumalem gi sinmi singi numit na lakpada yaifa paujol pirakli numit asina awang nongpok lamdamda punna khundaminari bapur khudingi sinmi singna kana sunom bagi sanabi ama pakhat minaduna malem da mangjel thana saukhat palebak singka chat minaduna malem da saukhat pada sak tak palamdam ama ohelasi hairi Lok Jana Shakti Manipur State Unit na sumedegi yaifa paujol pirakli numit asina lakpada sinmi singi hak ikai khumnaduna hena saukhatpa malem ama sembada aikhoi puna thodang yaminarasi hairi All Manipur Progressive Farmer Association na sumalem gi suri nom liba singi numit na lakpada yaifa paujol pirakli numit asi lakpaga iroinana Manipur gi lairaba laumi sinmi singna amatta oina punsinna duna hingnabagi mayok nariba lanpham asi mai pak naba amatta oina changsin minarasi hairi North East Forum for Indigenous Peoples ki ahan ba mifam silong da pangthokgi mifam masida menpek ki convener yumnamcha Dilip Kumar na luchingba miyoi mapan na saruk yari mifam masida Confederation of Meghalaya Civil Society Organization ki President Robert Joint Committee on Prevention on Illegal Immigration Nagaland ki Advisor Theza NEFIF ki convener Nimthauja Lancha su saruk yakhi State ki luchingba singna mitop ki issue ki matangda thengnari ba wafam sing pukhatna ki forum asigi chapchaba body ama semba laigadaba structure sing state ki mihut amadi awang nongpo ki oiba issue sing ki matangda lokhatpam thokpa sabsaba khongthang lokhatpa haina lepnaki Bangladesh ta maitai lining inat yokhatnaba achoba thodang loriba masagi chahi marifu mari rom suraba Bangladesh ki Maunu bi bazar gi Bhanu bil khuldagi yumnam pibada Manipur gi ningthau leisemba sana jawbana mahakna inat yokhatnaba loriba thodang bu apen ba poktuna khamen chatpa fi khudol tamduna pukning thokat khre yumnam pibana Manipur gi ningthau ubada apen ba amadi chawthok chaba poi haina phongdokhi Meragi tarit ni dagi na mapani panba phawba Bangladesh ki Bhanubil khulda numit humni chupna irat thongni gadaba malem ima sidabi panthoibi gi thoramda Manipur gi ningthawna saruk yabina ba yumnam pibana haijaki ningthau lesemba sana jawbana su soidana saruk yagani haina thajaba piramle hairi Churachandpur District Headquarter dagi kilometer marifu mangarom satlaga leiba Henglep Subdivision ki manung sanba Nazang Village da Laina layong khangdaba angang ama laikhidraba matungda mahakapok minaba machin manau anisu layong khangdaba laina amana naduna leihori haibagi pau ISTV News na April gi tang 19 nomaizing numita sandokraba matungda Manipur lenga ki Department of Health Services ki IDSP gi team amastatuna angang ani du lakhatlaga Churachandpur District Hospital da ngasidagi yamna kupna layang ba hokre Layong khangdaba laina asi imung asi khaktada nabani atopa kanamata da sandokpagi wafam laite masi poklakpadagi yaurakpa genetic disorder amana thogan bani haina official source amana ISTV News ta phongdorakli angang ani gi imung asida Manipur gi lainga ki Health Services Department na lemna layambagi khudong staba punamak piba haure hauzik election gi model code of conduct chatnari ba asi hek loibaga chief minister gi haksel gi tengbangi card su piragani haina source asina makhatana phongdorakli All Manipur Working Journalists Union ki chahi gi May Day General Body Mifam hayeng ayuk pung tarada Manipur Press Club ta pangthok lagani Mifam asina anauba member amasung associate member sing approve tawgani chahi gi account statement approve tawbaga loinana Chief Minister gi haksel gi tengbang gi card yenthokani nungthilda anauba standing committee gi mikhal pangthokani maramaduna member sing na sungsoi soidana saruk yanana ba union gi secretary general gi cherol amana khanghalli Satkiba tang tara manga na sitkiba nonglei nungsina Kumbi Municipal Council gi Ward number 2 Kumbi Setupur maning lekai da leiba Hawai Pokpi Water Supply Scheme asida mai piramba adu wire tatkiba dagi ngasi fawo water supply scheme asina ising piba ngamdre water supply mathau tawba lepkiba asina Kumbi gi miyoi lising tara henbada ising phangdabagi awaba mayok nare Setupur Youth Club ki advisor khundong bam khagem bana water supply scheme asi saba loiraba matungda sangada na mathau tawdana lakhibani Hauzik piriba ising asisu afaba ising haibadudi oidri megi tang manga phawbagi manungda mari lainaba department mahosagu mai piduna ising amuk hanna phanghandrabadi water supply scheme asidagi ising loba thingbaga loinana miyamga loinana khongjang kaya changsilagani haiki aduna mari lainaba department gi thukma tamda miyang changbiraga hariba kumbigi amata ngarba wat maparni parjal sing 13 33 gi sing thawai wariba sing thapam se लाइब मेगी तांग मंगा फोगनोंदा अथुबद सरकार मियंग संगबिदब तारगदि खोय क्लब की माइकैदगी
कुंबी प्रजा खुद सोहनजर है प्रजा तीरब अखोई पुनः अकन इहौ सागम कान नत्रगदी प्रजा सोदन इहौ लाकनी Tang tara mangada sitkiba nonglay nungsit aduna kumbi municipal council gi ward number ani kumbi setupur maning lekay da layba yum tara humdoy amang atathohan kibadagi miyoy kya layfam laytabagi awaba mayok nari district administration ki maykay digi ngasi fawba medyang amatastang dababu setupur youth club ki secretary pamay bana fen daba fungdorakli nonglay nungsit aduna kumbi setupur maning lekay gi anganwadi center su ama atathohan kre athuba matamda mari lainaba department ki miyoy singna midyang sangbi duna mateng pangbiu haina makhatana fongdorakli Ju fawbugi oinadi sarkargi makaidagi akoi karigumba mateng ama bawba akoi lekai aswaji community permaning lekai na konba jaga asida sarkargi makaidagi mateng amta laktri masima tasengna akoi mari leinaba authority gi makaidagi akoi athubada masimatang miryang changbinaba Laingak na Mapitel Dam na sokhallaba khul singi pifam thokpa sing pithok triba fawba Mapitel Dam da lam koiba lakpa yararoi haina ngasi Manipur Press Club ta pangthokpa paumi singa unaba amada Mapitel Dam affected village headman amadi adults organization gi chairman S Solomon Fongdokre mahakna makhata na fongdokhibada handak chadong lekta mioi ahum sikhiba thodok adugi tungda Manipur gi chief minister N Birena Mafam asida seasonariba unauthorized oiba motorboat seasonaba yaroi haina lauthokiba adu mafam aduda seasonariba motorboat sing asi maikai adomda leiriba miyamna pot puthok pusin tawbada seasonanaba thambani lam koiba lakpa singna tongnaba thamba natte thodok thokhraba tungda kendra asigi mihut oina thagatkiba mioi na ngasi fawo yengsinbidaba asi laibak thibani haina fangdokhi सरकार बैन तौसे यानिंगदे कंसर्न मिनिस्टर ngasi phawbada mahagna mafamduda phong thangjinduna yengdabase ma karam mi yengda lebno habisu media gi khudangda hangni akhoi MOA se loidri phawba laiba tourist singche si amadasu lakpignu habse ai mayam haijeningi Export Producer and Development Scheme for Women Entrepreneurs Haiba Hiramda Awareness Generation Workshop amangasi Chambers of Commerce and Industries MCCI amadi CUTS International Sinduna Chingmerong de Leba Classic Grande da Pangthokre workshop batuda MCCI gi founder member Dr. TS Dabali President Dr. Rajeshyam Oinam CUTS International gi Mubafak Sisek amadi Muhini Ganguli na maru oiba mioising oina saruk yaki MCCI gi President Dr. Rajeshyam Oinamna entrepreneur chokhat hannaba naha singda thabak piba ngamnaba innovative oiba wakhalon kayabu pukning thogatuna platform amada punna punsinduna amaga mateng pangnanaba pandamda awareness asti pangthokpani haiki MCCI gi General Secretary Thoksom Zotina Manipur da laiba maru oina nupi singna technology upgrade tawduna lairibi nupi entrepreneur singna export hena tawduna economy da chokhat hannaba honabani haiki Facebook ta Androgi miyambu phajadaba wafam kaya sasinaba account amadagi sandokliba asi mari lainaba singna faraga chairak pinaba All Andro Maira Paibi Association na dabi tauri Manipur Press Club ta pangthokpa paugi mifam amada association gi secretary Chingakham Kumasori na Androgi nupi nupa khudingmak Imphal da lakpada phuba chaiba yauna tawningbata tawgani haibasi yaningde haiki Poirei Laimarol gi President L Memchobina Androgi nupi singbu lana uhanba yaba wafam thagatliba mioi sing athuba matamda Pagat piu haiki. Matungda amuhana asigumba kendra amagi nupa nupi kuding mapu karigumba amata thulakpa yadada ijat thokpa wafal mama thamakpa che aikoi parja khudi bangna yapam thokte loinana androda thokpa ba che aikoi thamoi thokna nungaite aduna androda hariba poche athubada parja miyamda khangalakpa pami haiba wafam je isa singi mafamda Imana Kamjari. Kanglai Park Art and Culture Research Center na sinduna kuntrama thoi suba ima ipagi numit uripok nauremthong da leiba NG College ta pangthokre thorom adu the National Awardee KB Sharma aiba ke kulabidu Manipur State Sumang Lila Council ki President N Purnima Silai masusaruk yaki Center asigi General Secretary W Memton na ima ipabu luna sana thamnana bagi wakhal pokhanna bagi pandamda thorom asi sinbani haiki
Imphal West Commando na tanggal kaithel gi tongan mafam sing ima kaithel amadi rup mohol teng na chingba mafam sing da ngasi ayuk thiba humba gi thabak sathakre mioi tara mari saktak se yauram dabadagi city police ta sinakre Imphal Urban Cooperative Bank ki Board of Director gi Mikhal Pangthok Tanal Administrator na court ki order gi wang mada tawning bata tawduna leire masigi mayokta shareholders singna khongjang changshilagani haina shareholders singi high power committee na phongdokre khoyathong da pangthokpa pawgi mifam amada high power committee gi secretary KS Lebanon na Bank asigi hana leiramba Board of Director Muthatlaga Register Cooperative Society lising ani tara teret ki July thada Administrator oina hap khibani board ki order amana numit nifu mangani gi manungda board ki mikhal pangthoktuna thaupuba singkhanna ba palliba asi chahi ama helaba phawbada board sembagi mahutta administrator na bank ki wakhal manaba staff kharaga punduna puning bamai kaida puduna leire phibam asidagi committee na shareholder singa punduna akan ba khongjang changsinduna achumba puthokna bokhona ragani haiki Manipur Armstrong Pamay asina board ama thamna ba kan hona jari haibidumda koi yam harau jei man haibidu manata madugi romda koi tham sum na ngai rakpani adubo onna tenabda man by law amadi bank rule gi yawda matang order pangtu thokjaduna loan pisanuna laibasidi koi sura yajaning de ana committee asina changjil pokdi muta loinamak shareholder lising kunum de tungde lei haibase mi khujo khran haibidu haibiganu madu Merik pedi majau bida akan be ihau lakpado ngai biganu agitation bi invite to biganu athu bad regular board ama thambiraga benga si kan bina baina mayam ko no thamjari International Dance Day ga mari leinana lecture cum demonstration program JN Manipur Dance Academy gi auditorium da pangthokre thoramadu da academy gi vice chairman S Tombi Susar Yakhi lecture cum demonstration program da Manipuri jagoi isai thangta Nat Sankirtan Academy gi mahiroi singna utkhi Chandrakiti Maharaj gi matri siya hoba sari matra te menku killoida thai humda thawai kachadna Directorate of Ayush amadi State Ayush Society Manipur gi mityang makhada UPF Manipurna angtha gram panchayat amadi angtha ngarian Local Council ka khusam naduna ngasi angthagi panchayat gharda nongmagi oiba lemna layingbagi kem ama pangthokre Ayush Department ki Dr. Mari amadi paramedical staff kayana sarf yaduna pangthokhiba kem aduda mioi chani rom layengbaga loinana hidak lemna pikhi angthagi pradhan TS Maniharna kem pangthokpagi damak thagatpa phongdokhi UPF ki President W second na kalen gi matam oirakpa asida aying asagi khenaba kaya asina ohelakpa yaba laina kaya dagi ngangthoknaba mangjawna na kem asi pangthokpani makha tanasu mafam matai da pangthokigani haiki Masih semua mungkin tema sih dalam tanam itu di tengah-tengah dah mungkin sehingga kita United People tema amati dalam sih klub sih merah pagi masih kusam darakan dan semua bikin tema sih sih ikut matang-matang pangkuk segini ya. April ki tang 19 ni ahing nongyaida Kamjong district ki Fungyar headquarter da leiba Chingshaw khulda Church amadi yum kaya mai chakre mai chakpa dumuthat na bohona bada miyam na pung amarom hena changki hairi mai sakpa du dalupa crore manga rongi malchang amata thokre hairi awa ana tarabis singi phibam Fungyar kendrigi MLA Laisio Kaising na haktheng na yengsin baga loinana tengbang polam sing ahan bagi oina khusin nakre awa ana taraba imung tarukta MLA na jinga bandal kunmari chengbek tara manga yauna atai chana thangna ba polam sing khusin nakre Mayum makai leitabadagi mioi kya relief camp hangduna leiri awana taraba singda lenga ki maikai dagi mateng pangbina ba Fungyar gi miyam na appeal tawrakli Korkom na sinmi singbu ikai khumnaba utli Korkom gi media coordinator leibak ngak paluwang na khudyek piduna thadorakpa Korkom gi publicity committee gi chairol asina sinmi singi numit May Day lisingani tara mapana lakpada malem gi suri nomli basinmi singbu korkom gi maikai digi kai khumna ba ulakli cherol asina makha taraduna sinmi singbu senjau paiba kayana seasoning ba mawong da satharakli ba asigi mayokta malem gi mapham kaya da sinmi singi apunba kholau kaya thoraktuna sinmi singi damakta yai farol kaya semduna hingbada marek mahau yauhan ki amadi sinmi singi numit May Day gi hauraphamsu oiki hairi
इरंदम असिददी सिनमी सिंगबु हंथना येंबगी चटनबी अमगी ममी अदुमक ताबा फंगली थबक सुजनिंगबा सिंगिदमा खुसुमल मंतिकनदना मखोइना हाइरकलिबा ममल अदु पिनिंगबा मीगी मसिंग यामना तांगी सिनमी सिंगना अमत्ता ओइबगी पांगल सागतुना मखोइगी फंगफम थोकपा हक्कीदमक्ता होनबा मथौ ताई मणिपुरददी नोंमनोमगी लेप्तना संगसिलक्लिबा अहोंगबा मखलगी मियान सिनमी सिंग असिसु असोबा सैथेंग अमा ओइरी इंडिया की लाइरबा मियाम सिनमी सिंग असिना ngасidi इरमदमगी सिनलमदा चावना पाइसनखिबा असि नानथोकनबा मथौ तारे सुबनोमदा चिल्हाउ थीदबा सुबनोमगी हैनबी थमदुना मतिक मयाय कनबा खुनाय अमा सेमगतपा मतम ओइरे मालेमदा लैरिबा लेबाक सिंगना मागी सिनमी सिंगदा मखल कयागी हक पीदुना मखोइबु खुनाय अदुगी मियामगा माननबा फंबाक अमदा पुरकनबा होटनरी लेबाक खरददी सिनमीगी फंगफम थोकपा हक मतपीबगी पाउ तोइना तारी लेबाक सिंग अदुगी मनुंगदा इंडिया सु अमनी हाइरी सुफम नोमफम लैत्रबा इंडिया की मफम कयागी सिनमी सिंग असिना मणिपुर गुंबा अवांग नोंपोकी मफम कयादा संगसिलक्तुना यलहौमी सिंगना तौनिंगदबा सुनिंगदबा अमदी खुलोइदबा थबक कया सु नोंबा लेपा लैतना हाइजिलक्पा असिना अखोइगी यलहौमी सिंग असिदगी थबक मुनबता नतना लमदम असिगी यामजद्रबा मिसिंग असिदगी मियानचा सिंग अदुना मसिंग यामसलक्तुना अखोइगी सक्तम मांगननबगी मचाक अमसु ओइरेई मणिपुरी कंगलैसा अखोइबु मिटोप मियानचा सिंगना योसिन खिनबगी खुदोंचाबा अदुदि पिफम थोकते मानबा खुनाय अमा पुरक्तुना सिनमी सिंगी हक ngakpi senbibगा लोइनना मखोइबु मियामगा मानना हिंगबगी थाक अमदा पुरकपा हाइबसी अखोइगी निंगतंबा अदु हंजिलबता दंगमगनी सिनमी सिंगी असेंगबा निंगतंबा फंगनबगीदमक्ता अखोइगी निंगतंबा हाना हंजिनबा मथौ ताई सिनमी सिंगी नुमित मेदेना लाकपदा इरमदमगी लौमी सिनमी इचिल इनाउ सिंगना लैजबा थौना लिंगजेल अमसुंग वखल लौसिंग चुंगसिनमिनदुना हेना मजु थोकपा नुंगायाय फबा पुंसी मरेल अमगी अमसुंग मपांगल कनबा खुनाय अमगी युमफम थोननबा लंबी थीबदा मिजेंग थमननबा कोरकोमगी माइकैदगी लेबाक मियामदा नोलुकसरी हाइना चेरोल असिना मखा तारकली पाउगी मरथना अतेनबा ब्रेक अमतंग लौजरी Northeast Ahanbo in the National Housing Bank wholly owned by RBI की लाइसेंस फंग्रबा Ministry of Finance Department की Financial Services Government of India ना सरफासी Act 2002 की मखादा Financial Institute अमो इन सकंग्रबा प्रधानमंत्री आवास योजना Housing for All मिशन की मखादा Subsidized loan पीबदा मांगजिल थारिबा पांचोइबी Housing Finance Company Limited अमदी मसिगी Subsidiary Company सिंगी सिस्टर यावना पुनः ब्रांच तरा होमदो यांगदुक जरे मियाम Financial Facilities सिंग लोबी नबनिंग सिंग जरे पांचोइबी Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chab Greenery e-motor ki nungairaba pausel miyam da pizariba kudung chaba silobiu Greenery e-motor da phangniba gari macha singa sigi manungda adona lupa lising tara khaktamak deposit tawiraga apamba makhalgi gari macha ama hekta launabagi loan ki kudung chaba pizari asita sunatana mafam asida phangniba e-auto rickshaw gi oina su loan ki kudung chaba pizari adona deposit tawiraba matungda atenba numit kharan gi manungda apamba gari lawi bayar gani ngasi magleng sinbiro aikhogi address Greenery e-motor Kaisampa Junction Churachandpur parking Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Imphal. Nang class 12 pass out natra. Thabak thibadi kyam koira? Khang khirobana ANT की 9 months medical scribing की certificate program में यावरगा था दा लिसिंग कुंट्रानी पांदगी होरगा सेल कया मा लाइन तान बियार बने अकुपा मरोगी दमक पिजरी बा फोन नंबर अमा दी वेबसाइट असदगी खंबी बियार गनी Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited.
Tara Breza. Loan Pijari, Kagem Pale Huidrom Lekai, Imphal West Leba, LZ Construction and Material Company Private Limited na Lupa Lak Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay, tiles amasung construction material Kaktang, Lining Bamio Singi home delivery service su Laigani. Amukan na taramlok sari makhataba pao. Self-Employment Voluntary Association Seva Manipur gi kunipan suba annual meet listing ni taramapan pangthoktuna Seva AIC Agriculture State Award listing ni taranipan amadi Best Self-Help Group listing ni taranipan yenthokre GM Hall da pangthokpa thorum aduda ahong sangbam Bharjit President Seva Manipur hanagi Agriculture Director Oiramba RK Nayansana Devi Wangkhemcha Samjai Forum President Amju Khundrakpam Chinglen CEO Seva Manipur amadi CML Tata Trust Netfit ki Mioy Singh Susaruk Yaki Seva Manipur gi PS2 CEO G Gitaranjan na Seva Manipur na lamdam asi chinjak ta mipal tanggana ba amadi organic oiba pothok puthok hanabagi wakhalon da thabak kaya paikhatuna lakli amaromda lairabagi pankhai makha da leiba imung lising yankhai da lising ani gatara manga phawga sel gi tengbang piduna semilon fagat hanna ba thaba paikhat khre loina na lising ani ga kun manga phawga da lairabagi pankhai makha da leiba imung lak amada sel gi tengbang piduna senthok lambi leihanna bagi pandam thamli haiki Tungda Seva AIC Agricultural Award listing ni taranipan Wainorenda piduna ikai khumnaki Self-Help Group listing ni taranipan gi award kha Sanjanbam Makhalaikai Self-Help Group amadi 12 Star Self-Help Group tera sapam lerekta piduna ikai khumnaki Ukhrul District ki Khamasom area da NSNIM gi kem ama hangdorakpadagi Assam Rifles na leiba yaroi haina akanma pressure leibadagi nakal ani gi marakta chawna ungkhatna ba ama thokliba asi loishinnan na ba khunja singna khongsat chatkhre nakal ani gi marakta imu naimu tanada na ba ishor gi mafamda thongnaki Nipan Suba Assam Rifles None Battalion Sinduna Emmanuel Prayer Center Longmai Part 4 Peace Lane gi nupi singgi nongmagi oiba lam koibagi program ama Imphal da pangthokre Colonel S Charanna lamtha kiba khongsat aduna Loktak Pat yauna Imphal gi tongan tonganwal mafam sing yengki MSU District Committee Jiribam ki President Y Sanjib Naluchingba mihut kangbu amana Jiribam District ki manung da leiba government ki school sing da satuna award apasing yengsin khre khongsat aduna Ziri Ghat High School Vidyanagar Primary School Uchathol Primary School Aglapur Primary School amadi Sonapur Primary School ki phibam yengsin khi Vidyanagar Primary School yengsin lubada ayuk pung 13 taraba phawba school thong londuna leirami Aglapur Primary School supung 13 makhai helaklaba phawba school thong lolamki school sing asigi phibam su mong sadaba kayamarum thengnaki school sing asigi award apasing ZEO Jiribam gi official singna office da famduna leibagi mahuta school sing da chatuna yengsinduna mention bina ba pungning chingsinki ji akhona school mari manga chalakpa asida school thong lona lairamba adugari school gi matam chana school matam chana ojasing laktaba Oza labor masing dagi karakter masing likna karakter asik mengata thengnari Jiribam JDO gi office ki laiba ko gi JDO de horaga AIDI laiba sing asina yengsin dabadagi thokpani haibase MSU District Committee Jiribam na thamjaningi Jiribam Tipaimuk mapung phana sem dabagi matangda matam kaktana satharakpa gari achauba singchangbada athingba leiramba adu yanaba purakpadagi handokle hairi mari leinaba contractor ga punna phaminaduna athuba matamda thabak suba hauraga June thagi aroiba phawada loshinba haina yanabadagi khongjang asi handokpani hairi Suganugi St. Joseph Higher Secondary School mai thadok lamba thawong All Manipur Recognized Private School Welfare Association ne kanna yaning da phungdorakli mahi masingda akai atoi thon basing ain gi mateng lawduna matungda amuk tawdana ba warak wateng badabani school asigi mahi masing tamna ba honna bada thengnari ba khudong sadaba asida association angamba mateng pangani hairi St. Joseph School mai tharamba yaning da phongtok tuna Chandel District Private School Association Chandel da khongsat amasat khre mahairoi oza amini school gi governing body gi mioi sing na saruk yaki ba khongsat adu indoor stadium Chandel da gi hauraga DC office complex pawa chatki ADC da memorandum amasu pisinki
Indigenous Minority Organization Manipur gi Taruk Suba Foundation Day gi Thauram Lup Asigi Hata da Laiba Office ta Pangthokre Thauram Maduda UCM gi President Sunil Karam Organization Asigi President Renjansan Thanga Hanigi President Kuplar Kom Hauzi President Oiriba Mongsokam Bapuisu Saruk Yaki National Mission on Himalaya Studies ki makhada mahiroi singi umang lamlak ki sa uchek singi maru oiba amasung makhoi bungak senbagi matangda awareness thorom ama Mau Paumai Women Community Hall Senapati da pangthokre thorom maduda DFO Senapati D John RFO Karong L Ibohol Mitai RFO in charge Liyai Khunau KS Mangol Jauna resource person oiki Sangit Natak Academy New Delhi gi makhada Repertory of Wari Liba Manipur amasung Brahmaputra Valley Hozai branch na punasinduna Assam gi Lamka Thoirel Khulda numit manga lista tharakiba Wari Liba Festival ngasi Durga Mandir da loisinkhre festival asida Manipur gi mari Brahmaputra Valley Assam dagi mioi taruk na saruk yakhi Suspension of Operation Taunariba Kukilal Hauba Singa Political Talks Athanaba Hapkiba Interlocutor AB Mathur Kangpok Pigi Miam na Hayeng Taram na Okna Basem Sakre Lambi Singluna na Sengdok Pagaloina na Mapam Kyada Firal Tetkre Hayeng KNF ki designated Game Jingsin Bigi Mathakta Tongan ba Kuki gi Civil Society Organization Singasu Unagadauri UPF ki Wangangloi Aron Kipgen gi Matung Inna AB Mathur Galoina na State ki Interlocutor Ibocha Suloina Rakani Makoina Gamgi Faida Hek Thunglabaga Thadau Students Association Lusingduna Taram Okani Madudagi Kangpokpi State Headquarter Fawal Lakani IT Road Tagi ADC Sadar Hills Office Fawba Miam na Paring Leptuna Taram Okani Local Self Government Office ta All Manipur Kuki Chief Association Kuki Inpi Sadar Hills KSO Sadar Hills Thadau Students Association Sadar Hills Amadi Ate Civil Society Organization Singa Unagani Hai Ningthauna Yairipokta Laiba Integrated Youth Development Organization na Minister Syam Kumar boycott Taure Haina Media da Fongdokiba Singna Numit Humnigi Manung da Sengdoktrabadi Legal Action Lauragani Haina Organization Asigi Finance Secretary KS Mukram na Fongdokli Manipur Press Club Tapang Thopa Paugi Mipam Amada Mahang na Makhatana Loop Asina Minister boycott Taukiba Laite Kanagumba Khara na Loop Asigi Ming Sizinaraga Lana Sandokpani Haiki Klabasu Mingsathian Navahan Riva, Kangu Sing Asina, Atuma Tamdang Asiga Thana, 3 days Pokimanunda, Sengdor Kadabani, Karigumba, Sengdorataba Taragadi, Club Asina, Legal Action Long Nava Thorankunamak Toduna Leire. Nifu Tarukram Suraba Bisnupur Ward number 3 dagi Mioi Amastat Kiba Tang Kun Tarukin Nungtil Pung Anida. Mayum dagi thokibadagi hanjalaktre hairi mahak fit manga enchi taruk wangi kulai kuchuni yat thangba khudang da danger market tattoo ama ye hairi mahak na yum dagi thokiba matamda violet machugi t-shirt ama litki kanagumbana mahaku thingna birabati manak nakpa police station natraga mahaki loina bi moirang mayum ongbi tombi sana Bisnupur ward number 3 da pau pibiu hairi hauji sanabagi pau amuk lagbirasi Sanabagi Pau Pizari Bangkok Tapang Thokiba Nipalak Suba Asian Women Boxing Championship ta bronze medal Laurakraba boxer Sarita Manipur Students Association Delhi na Indira Gandhi International Indoor Stadium da Taram na Okre Sarita na mahaki ahan international champion asi listing aniga amada gold medal fanghi madudagi lepalaitana sanarakpana ngasi fawba leba ki mingchat purakpa ngambada apen ba fongdokhi jam buki ema orgasuba thoga pizza no damna ena thoga li adagi handa celebration championship to yam senga ga dai je aya sam jaama chapani bolebani na dubula thibadagi semi-final dala hore China 3-2 da position na budai mai pai na main hai decision de miri ramina kanta hai ya Fayeng Dewan Ground Sathari ba ahan ba Salai Cup ki ngasi sanaki ba ahan ba semi-final da Slope S FC na Salai FC bu penalty da taruk manga da thoiduna final changkre ani suba semi-final da AEFC na
Pangalba FC bu goal mari ani da thuiduna final changkhre MJSFC Mayang Khang na Friendship Tournament ki champion oikhre Mayang Khang Ningthau Fam Youth Club na sinduna April ki tang kun mari digi satharaki ba tournament asigi ngasi sanaki ba final LMTFC Kangpok Pibu thoiduna champion oikhibani loishin bagi thoramda Assistant Commissioner of Taxes DH Sanglo Maram Kuntramari Suba Assam Rifles ki Major Bipul Kumar Susaruk Yaduna Manamathum Yenthoki Churachandpur District Hospital da laying liba ex serviceman Paukap ki damak taruk suba Sik Light Infantry ki kangbuna E unit manga pikre miyo asigi makhong ka kibadagi E gi tangai fadaba chawna laybadagi imung manungna kuga battalion da haizabadagi E pirakibani Sia Chenda Army oiduna leiringaida unna mahaki makhong adu chakibadagi thabaktagi potharaba matungda anaba adu amuk haurakpani hairi Makhataba sanabagi pau boyaning thauzamdagi amuk laubirasi Basai Thamipana Plam Babuparabu kicks from penalty mark the mighty Piduna RKFDS Ahum Super Sangai Trophy Veteran Football Championship ki champion oikre United Veteran Football Association Manipur na sinduna mamang thagi tang kuntra mathoidagi team taranipal na grumari thongna khairuktuna Imphal gi mapal kangjei bungda satharkiba Ahum Super Sangai Trophy Veteran Football Championship ngasi lotion khre lotion bagi thoramda Youth Affairs and Sports ki Commissioner Bobby Waikhom United Veteran Football Association Manipur ki President NG Brajakumar Manipur Institute of Technology Target Pal ki Principal Dr. RK Hemakumar amadi Manipur Olympic Association ki Secretary Sunil Elangbam su saruk yakhi sathar ki ba tournament asigi ngasi sana ki baroiba match da Basai Thamibana Plam Babuparabu kicks from penalty da goal ahum sinoda mighty piduna champion oikibani match sida team animangna apiba matamda goal amata sanaba ngamdabadagi kicks from penalty magna decide tobuda Basai Thamibana Plam Babuparabu mighty ba pikhi Basai Thamibangi kicks from penalty magda sankiba goal ahum adu K. Kellen M. Bimolsal amadi Sam Sundarna Sankhi Sathar ba tournament asida Plam Imphal gi Sanaroi A. Zayanta amadi Basai Thamubengi S. Lukesorna Player of the Match Award taduna seloina lupa lising ahum Basai Thamubengi S. Lukesorna Best Goalkeeper gi award phangduna trophy ke loina lupa lising manga Plam Babuparagi and Rajesh na Best Defender ke mana taduna trophy ke loina lupa lising manga Basai Thamubengi M. Bimolsan na Best Midfielder ke mana taduna trophy ke loina lupa lising manga Plam Babuparagi A. Zayantana Best Striker ke award phangduna trophy ke loina lupa lising manga SSD BFA Sadar Hills ki Sanaroi Jangminnan Guitiana top scorer of the tournament ke mana taduna seloina lupa lising manga Basai Thamibangi and Uttamna sahi nipumanga mataki top scorer of the tournament ke mana taduna trophy amari seloina lupa lising manga Basai Thamibangi M. Bimol Sana sahi nipumanga makhagi best player of the award ke mana taduna trophy ke loina lupa lising manga Basai Thamibangi M. Sam Sundarna sahi nipumanga mataki best player ke mana taduna trophy ke loina lupa lising manga FBFA Uyumpoki Sanaroi Mintang Wafaina oldest best player ki mana taduna trophy ke loina lupa lising manga Basai Thangmibana best team organizer ki award taduna seloina lupa lising manga tharumapu singna khusinaki Amaromda Satharakiba tournament asida Fair Play Team Award ki mana takhiba FC Imphal Kwa Kaithialda trophy ke loina lupa lising tara Most Enthusiastic Team Award ki mana takhiba City FC Sandelda trophy ke loina lupa lising manga PK tournament asigi runners up takhiba Plam Babu Parada rolling trophy ke loina lupa lising yang khayamadi champion oikhiba Basai Thangmibanda rolling trophy ke loina lupa lakh ama tharumapu singna khusinaki Neroka FC Sangapamna Sagolbal United po kicks from penalty magda mai paktuna Tramatu Shuba Loktak Trophy ki champion oikre NISPC Limited Loktak Power Station Manipur sponsor Torga All Moirang Football Association Amopa Moirang Sinduna Tha Sigi Tang Tara dagi team Terukna Grumani Thongna Khairuktuna Moirang Multi Purpose Higher Secondary School Ground Moirang da Satarkiba Taramatu Shuba Loktak Trophy ngasi lotion kre Lotion bagi thoramda MLA P Sarachandra Central Agriculture University ki Vice Chancellor Dr. M Premjit Superintendent of Texas ki P Sonika
Kakching Police Station gi SDPO P Shankar Su saruk yakhi Sataraki Trophy asigi ngasi sanaki baroiba match ta Neroka FC sangapamna Sagombal United pu kicks from penalty mark da goal taruk manga da mighty piduna champion oikibani kicks from penalty mark da sankiba Neroka FC sangapamgi goal singadu Dinesh Chandra Abdul Salam Rosen Saran Johnson namadi P Paitiena sankibani Sagolbal United ki kicks from penalty mark da sankiba goal singaduna Bright Angau Sana Dangmai Patrick Amadi Samuel na Sanki Sataraki Trophy asida Neroka FC sangapam gi sanaroi S Subas na best player team asigi sanaroi Bright na highest scorer amadi team asigi sanaroi Lalit Thapa na best goalkeeper gi mana taduna seloina lupa lising ahum kusinaki winner oikiba Neroka FC sangapam da trophy galonana lupa lising yang kayamadi runners up ta kiba Sagolbal United da trophy galonana lupa lising kuntra tharumapu singna kusinaki Manipur Tennis Association na sinduna tha sigi tang kunma paldagi state marigi nupa masa amadi nupi masa tennis hanaroi yangkai mathoi na saruk yaduna lampen pat ki officer club ki tennis complex sathariba sahi tramri makhagi nupa masa amadi nupi masa gi Aita Super Series tennis tournament ki nupa masa gi singles ki sanaki ba match singda Hazarika Aswajit Kandhabel Parsa Beki Menannat Kalita amadi Agarwal mai paktuna quarter final sangkhre Nipi masagi singles ki sanaki ba match singda Sirine Basan Bidyarani Aditi Singh Shahu Barma Kuramu Kumari amadi Ahmad mai paktuna quarter final sangkhre Manipur hockey ki miyang makhada YCCIC konta ahlup na sinduna tha sigi tang kunma toidigi nupa amadi nupi ki team taratarung na saruk yaduna Ibodo margin ground konta ahlup ta sathariba ahanba yumnam Rasmani Memorial under 14 boys amadi under 16 girls 7 set hockey tournament ki ngasi sanaki ba nupa masagi ahanba match ta ISWC Langthabal na KSSC Khongmanbu Panjil Tarani Thui Sinoda amadi anishuba match ki sanaki bada YCCIC konta ahlup na Pham Yai School bu Panjil Taramanga amada maitipi pikre Tournament asigi nupi masagi roiba match ta YCCIC konta ahlup team A amadi SYUC Usekonga sanaragani ngasi sanakiba ahanba semifinal match ta YCCIC team A konta ahlup na Bisnupur hockey gu Panjil amba sinoda maitipi piduna final sangkibani ani shuba semifinal match ki sanakibada SYUC Usekon amadi Ideal Club Tera Kaithil gi match ta Ideal Club Tera Kaithil laktabadigi match sanakidre walk over da organizing committee na SYUC Usekon da walk over piduna final sangkibani Educational Social Organizing ESO Club Bamdiar Makha lekai na sinduna tha sigi tang kunipal dagi team kuntramari na group Nepal thongna khaidokuna club asigi ground sathariba Nepal Suba 11 7 aside open football tournament ki ngasi sanaki ba ahanba match ta Lasal lema pupam na wangoi bugol mari amada amadi ani suba match ki sanaki bada BFC Nambol na FC Mekola bu gol manga amada maiti be pikre Eastern Lion Club Nongada amadi Eastern Unique Club kameng na sindo na sathariba ahanba ipa thopore romba cup ki ngasi sanaki ba ahanba match ta Young Boys Pukhong na YDCL Pungdong Bambu gol ani sinoda amadi ani suba match ki sanaki bada NKFC team A Nongada na sector team A bu gol ahum amada maiti be pikre Lamlai Student Ideal Club ni sponsor Toraga FC Lamlai na sinduna club asigi ground sathariba FC Lamlai trophy gi ngasi sanakiba ahanba match ta EUC Telona 7 star Lamlai bu gol ahum sinoda ani suba match ta sector team B na YSC Loksang Khong bu gol manga marida ahum suba match ta sector team A na FC Lamlai bu gol manga ahum da mari mari suba match ki sanakiba da YYC Yorbung na OFA Pungdong Bambu gol mari amada maiti be pikre Thagachari Boyaning Thozam Hauzik ngasin nongmagi oiba ay ngasagi pau amuk lobirasi Environment Directorate ki phangki bangasi goi ki ba inga sa madi nojugi pauda khwaidi ki saki ba Celsius degree kunthani pa 10.8 khwaidi ki ingba Celsius degree 3.8 nipal Nungsita yaw ising manil kisang maximum da sada mariputara mari dasming mari mga minimum da sada kunipal dasming mari mga oiki ngasigi nong suki bagisang ama dasmik mari ahum milimeter ni
लोइसिलकपदा मरुइबा पाउ अमुक हना पिजरी जादोंग लेकता ही लाक्सन खिबदगी थीबा खंगदना लाकलिबा मियोय अहुम ngasi फाउबा थीबा फंगद्री मियोय 13 ना साबा नेवी की टीम इम्फाल थुंगलरगनी इम्फाल जिरीबांग की हेलीकॉप्टर सर्विस लेपखिबा सिना मियामदा खुदोंगसादबा कया मायोकनरे अमदी ISTV की मार्च चैनल संतोकपा अहान ममपो कुमोन थौरम पांथोखरे ISTV na pizaba ngasi nungmagi oiba pau matang asda loizere mideng tabiri basingbu amuka na kurumjari